Manipur miyamgi yam hanungaiba paw ma puduna lakchari madudi Guwahati gi Apollo Excel Care Hospital da specialist consultant oina laibiriba Dr. Midru PLABAN Borah Pediatric Nephrology da yamna maming chatlaba doctor asi LAKLIBA November gi date 15 pung ahum dagi na pung taruk taba matamda aikhoi gi Manipur Langol View Hospital Research Institute Private Limited asida thunglagani LAKLIBA doctor asina layenggadoriba si aikhoi gi angang amada kidney gi problem natragana ising mari nungaitabagi laina asi leiba taragadi samna harabada angang aduna urine pass tawba habadi mapan thokba matamda kappa natragana urine color adu brownish oiba natragana angang adu chaning thakningba phawdaba aduga oningba phawba mapan thokpada mapung phana satokpa ngamdaba natragana kidney gi problem bu lei haina chingnabiba taragadi hariba doctor asida consult toraba matungda karigumba adomgi angang adu hariba problem sing asi leiba thokpa taragadi kuchu khulai matik chana leiraba Langol View Hospital da makhatana laying chathajabagi khudongchaba adu piri hojiktagi hauna appointment lobi horo makhada bijariba contact number asida call tobiro natragana WhatsApp message tobiro natragana somna hospital asida la akanda book tobagi khudongchaba adu piri